Manipur ki tongan ba district tarukta thamliba curfew na maram oiduna nongmagi suraga chariba miyoi sing yauna Meecham Meeyamda Chaona Akaiba Piri hiramasida paudamama. Manipur ki oriba law and order ki situation maram orga how ki one toamba district ta thamlakiba curfew ngasi maksu chathaduna leiri hairiba curfew asi ayuki bumanga dagina pung 12 fawba komthok pataraga su curfew komthok pui matam lore fawba miyamna duma curfew thugaibagi mami adu samatari miyamna curfew thugaibagi mi sauna tari asi miyang maikaidagi thamlakbi matung ina curfew asi makoina thugai ningduna thugaibinate masi matam sangna lenga ki maikaidagi curfew thamjin basin maram orga nomagi thabak suruga sariba nomagi thabak suduna sel talaga hinglibi miyamda adugi matik sauna akaiba piba yamna sauna saitheng nang basin maram orga hingdabdi yadam maram orga miyam sing asina makoigi hingnabi lambi thirbu matamda curfew asi komthok matam sidagi hena makoi thabak suba natraga mukoi sel tanu honabada curfew kaibagi phimasi lakpagi mami aduni taribasi curfew leibje pojom bamju khangde ko nomagi chadabdi yadabnina khoji yam wai ado curfew je dum ba yaraga di hangtok piro sida leire akhoi praja jo awaba dum oi haba lansu lanni akhoi yam wai khang yam longan jate khoi curfew thambjingje jo to khwal katawjingda khoi ge apan bayam pire yam longan jate haitare curfew tawje leitaba khudedi yam wai sagi thabak chubam nomang khangdre aduda natana pung baro bok tawre pura nomagi chubam nomam khangdre angang jingju suti loi thadok pire ayamda chhatra di yam mangeba khoi ana curfew tawge ga nongma pura tawbiro thon birano ba irangji losan ba yana bu tawbiyo ngale curfew hange pa thoni ngale baro tare chalo na injalani ay khoidedi yam wa ba haitare chimi khoide di cha semda yade adigi cha de thakta ba yadabnina ji baro tane khoi hale ayu pung tare nipan digi thabai ngang chalo aduna aina sarkar da haining badi kogi curfew jidi yaragadi tawragana mapung phana tawbiro tawdragadi adum keno hangtokpiro sini aigi wakhano awabajin pibase kai thobada jumaire lona pire mungi nomagi sana tan bu pojisu tan bangam jalakre hana gi sanga yam china hadare awabaje pan war hadare lengangna miyamna thengnariba khudong sadaba amadi miyamna thengnariba awabasi khambiduna mapung phana curfew si komthok biba taragadi miyamgi yaifubu oigani haiduna toan ba lamda thabak suriba sinmising amadi perform phambising maikaidigi thamlakli matam sangna haukiba November 13 ki mamangdagi habatare Manipur oriba law and order situation summer morga curfew asi tangkak kaya da curfew thamdun lakpani adubu hoji maki onadi curfew asi haukiba November 13 dagi thamlakpa aduna haukiba me khanagi mamangdagi curfew asi pung manga dagina pung 12 phaba komthok lakpani komthok liu matam asida miyamgi nomagi thabak suba nomagi sel tanbagi matam asi konada bi phim adu lakduna miyamgi khudong sadaba amdi awaba mayoknogi phim aduni ramaduna lengangna miyam thengnariba khudong sadaba awaba si khambiduna curfew asi mapung phana komthok bi matam yorabra habasi aso waham ori paudun jariba camera person el subasaramagalona lalpal wahengbam back news khwaraman